Sanaroi watsalakpagi akoina asu yamna prithibida chauthokjariba akoigi mai oijariba akoigi yamna nungsijaraba masana se marai chaitharakadra haina sumaina mipai naraba matamsida ampana achauba thodang lobiraga masigumba tournament si leftana sinnaba honarakpa yamna documentic puning thoganingai ni akoigi tungda hauraiba sanaroi singisu khallaga akoina ngasagi sagol yokhatpa sanaroi sibu yokhatpa haina lakpa matamda polo khak nataba sagol ga loinaba atai atai activity me amasu yokhattaba yaraktaba haidi chamchamba akoigi horse riding competition makhal makhal magi tongan tongan balairiba sagol gi oiba competition jing si tawbiba aduga akoigi tourist sport singda sagol singdu season nanabagi adu tourist sport singda sagol season narakpada challenges me amadi dum laigani akoigi sagol gi mathi mayungna maduna muk tourist sport singdu da chakhai halaga mol halaga mayam si lakningwaidra haibagi mipai busu dum laigani adu masigi lokhatham thokpa section thorang sagol gi machinjak phangbam phajana leihanba kholanba tawraga aduna akoina polo yokhanaba honaba matamda sagol kangjei ji mutkhidana honaba matamda sagol kangjei da khaktang focus tawba yadabanina sagol gi kanaba se miyam da khangan ba sagol gi nungsi base mipum khuding makta phawan ba machang banina koina tongan tongan ba activity sing tawminana ba atop top stakeholders singa khusam naraga tawminasi honaminasi haiba wafam ji thamjaraga ipuna mukpu khurumjari aina khanjabada polo masana amanomda apoi sagol kangjei masana haibasi manipur gi itias semakpada mayamna manipur gi itias si mayam hainabada zahi lising manga ahum ani sumai chum hainai adu chawangna polo gi masana si apoina sum manipur gi modern polo houdoktuna si zahi lising ahum henbugum toba sum thingnajabai wani moina aina madudai hojaba amama tokjabna te sum iramba larik singdo uzabada zahi lising ahum help oina tawi adun takpadi apoigi manipur gi itias siga sagon aduna horokpasi apoigi sagol kangjei masana ngasina mayamna khangnariba modern polo si yamna apoigi jati siga apoigi iraipak iramdam siga yamna mari leinaba adugumba masana amani haina maduma logjabaga loinana madu thajajabaga loinana mayam ngasai thambigibda polo gi maroina koi sagol gi khudong chadaba yokpagi akoi mapusing adi sagol gi masana sida thawa yawbirba mayam sigi maroina akoi poni sagol manipur gi sagol si mayam poni ena khangnaba masi sagol sigi jokhatnaba honabada mayam lobiriba akoi tawdang lobiriba mayam punamupusu ikai kumdabu sai maramdi ngasi sagol gi masing handare adigi akoi gi mayam akoi government ki maikei debu di am kan honadana sagon poni yokatpagi akoi gi margin complex na kai da akoi chum paper da chatti chasarudri ko margin complex da sagon akoi poni mayam yokatpagi madugi atopa poni gi farm breeding farm kai mayam amchu manipur gi marinaba government ki amasung lanai sangsan sing haibatai amasung lanai individual sing na su kan honabiri loinana yamna nungaiba amna handaki akoina mayamna ubiba amasung uzare maramdi sagol kangjei sanariba mayamsi akoigi pungni thogot poina ngasi akoigi sagol margin complex ta logi akoigi food chawakpadi ai soibusu yai adu chawakna food sam kunmu wangba sam kuni toi wangba adai muke akoigi polo gi akoigi sagol sanaroi gi adumba stage ma khinbidana mayam pungni thogoliba punamuk mayamsi mayam aduna punamaksi sagol sanabagdagi akoi michat puraktana itias ka sagon narko mayam masuma mayam si akoi mang du uzare maramaduna akoi masida sagol sanabiriba punamangna puning kasu handabidana sagol gi mari leinaba mayam akoi gi leiba stakeholders sing punamaksu thawa yauna akoi manipur gi akoi government su kan hona bi raiba wafam mayam amasu mayam ubire thengnabire maramaduna
पुनमक्सी अवाटपबुदी हिरम खुदिमक्ता लोइनमक्ति अखोई निंगबु थुंगबा नत्रा मपुंग फाबमक नत्रगसु अखोई खर मखैदी हाना लेरमबदगिदी मथंग मथंग सुम अखोईगी प्रोग्रेस ओइरक्तना प्रोग्रेसिव ओइरक्पा डेवलपमेंट ओइरक्पा पुनमक्सी मयामसिगी लैरिबा वेलफेयर की करीगी अदु यदागी पुनमक्सी मयाम अखोई हौजिक मांगदा अखोई मयाम उबिराबनी मदुगा लोइना मदुगी खुदोंग चाबसु सानरोई सिंगदा Manipur government su Sanaroi singi pension scheme are Sanaroi sing national da kaida mayam madugi retirement gi mayam da su madugi benefit mayam ama nasi mang do akoi mayam ubire mar maduna puna maksi khangbi bagal na akoi puning handai gum Dr. Konsam Sarat Chandra say all Manipur Polo Association gi Jose President Waina Pujari Bani Akhoi Asi Chatharakpa tournament ani ase amana 19 women's polo tournament amana 7th under 16 boys tournament Koi Hwkhiba tarik 7th tagi Hwkhiba ni aseng ba khoi gi pandam di sidi hana regular nine adum Chatharakpa ni leptana When a Tamzaki Hanbada, Wiggy, Nupimasa players in Ju, Manipur, Sangat Katomni, have a pandamsi, with Tamzaki, women power, Aquina, Dugi Pandamda, Dom Tamzaki, the Nupamasagi, under 16s in Aquina, all Manipur Polo Association, Munakaner Matunda, Aquina, Nipamsadigi Hona. Now wearing it, Hona Sankatavia, players, Hanak. See pandam sida who was given. Was it him up a luxury? Say where the beam started in 19 Hannagi, my Ampanama can be of Manipurgi, Yamna, Naitaba, problem. Hwkhiba, Watolanto, my Amazon, quick with Zadaba, Yamam Lake. Adana, Madam Moitana, Madam Zana Holdabani, Handaxiam, Ting Terabani, the same body. March, April, you shall the polo season, the lawyer. February, Pausini, Equina, I am target told now, Piggy, Kumkamba, Habituma, Polo Association, Pamzedaba. Naina, Sang Nina Chatharakpa, Adam Aquina, Kumsijo, Tongadoni, have a said Power Kalonamaga, Loinana, Water was Wana, Madam say, later was so, pangthoktuna, Haina, and the Kalonama, Sena Tamzaraga, Quina, the gate tournament, and he is a Dozabani. Like Tibetagi, Quaki, Mayam Nasuam Popular, Bikrava, Quaki, International Yoga, maybe women, International Women Polo Tournament, Ado Houtre, Langoutre, Chief Minister's second Chakol Kangjei Lup, Kangla, the Hakum Toki, the Azuzo Houtre, Sinachingba, the men's polo tournament, Adusu, Quay, Tobungam Kidre, Quay, the Yamnangaitaba Pawi, Ningbakai, Adu. Kumsi pologi activities amatale roisi akoi khanbada dokimatik akoi nungaitaba phawgidra yargadi nipi masagi amadi nipagi under 16 gi sibauti tawsi haina koina adeksi patam telam su tena wala khana jabani lago phawdi ngasi final day loire sanari basini aduna akoi masi pangtho e hana haibasida wakanji kitangdi yange nungabe phawje dignitary singu guide tawduna handam changalo
CS Ajit, Ahmada CS Ajit, koi President Ampana Prize Kusinabili, Amasung El Atangba, Chahi Tara Katan Subida Naili, Maki Playasi Mayamna Paza Manduna, Maki Prize Sama P. the Bayade, Hyduna Pizabani. Case Prize Asi, Junior Boys Kilisik Tarani, Ampana Tamzarisi. Ado tayo na bisu dum yaw na lakpiduna lobi na banig singjari tayo na bina yang wana hoda dutta tayo na bibusu handa thagasari oina apana thamjari ba case price asi 15,000 ni with trophy koigi runners up taraba team da koina hapsari ba case price asi 15,000 ni Linthoinganbi Kangjei Lup si mamang Chahi ke jo champion ni hanak Chahi jo moina champion amuk tare koina thamjari ba case award si 20,000 ni thangalo thangalo ne samje mo ne koi ngasai Hwkhiba player doni number 4 si maje sanaba ngamaroi dra khan bani adu ma yam kana sanagi